Leipag asigi taraturuk suba Meekok Thibabagi Thabak Kumja lising ani kuntaret ki Mars amadagi Houragani haina Union Government ngasi official gazette phongkhrei sahi taruk thengtharaga pangthokadoriba Meekok Thibabagi Thabak asi face ani thokna khaidoktuna pangthokadori amadi Kumja lising ani kuntaret ki Mars amadagi thiba hogani census ki ahanba face the housing listing operation haibadi yungi masing yungi condition amadi yumdada leiriba khudongchaba sing khangdokani aduga census ki ani suba face na population enumeration haibadi Meekok masing thiba Meekok Thiba sida demographic, socio-economic, cultural amadi atay mari lainaba details sing su miyamdagi lawgani. Masida natan handak pangthokadoriba census asida caste ki Meekok Thiba su yawgadori. Enumerator amadi supervisor lak kuntra mari loinana census functionary lak amaga lising kuntrana chathagadoriba Meekok Thiba si mobile digital gadget sing sinaduna pangthokani. Amadi citizen singna masana masabu Meekok Thizaba yanaba online portal amasu hangduna khudongchaba pigadori. Panbayai chahi tara khudingi pangthokpa Meekok masing thibagi thabak asi leipag asigi oina Kumja lising ani tara mathoidagi ikon kona pangthok khibadagi Kumja lising ani kunga mathoida COVID-19 na maram oiduna chahi taruk thengthekibani.